Ngasisu mahusagumna mayamgidamakta nungairaba pungawari ama puduna lakjari. Wari asigi mamingna Lausing Haibi Rajkumari. Wari asibu ibirakpana Sana Sagolsem. Thaina mamangaida yamna Lausing Haiba koklai kauba ningthau ama lairami. Ningthau adugi karisu awat apa lairamde. Sakta chuda watabi loinabi. Lan thumna kari kai okloidaba magi maralni. Khutkan panganbadasu changdamningai leitaba maitei nongsa athaubagi sayongumani. Adubu laibak thibadi mafam karidasu awat palaitraba ningthau ado mamitta macha ama phawba uba ngamlamde. Asukuina macha urakpa phangdana chahi 10 helaklaba matam phawba magi loinabi Maharanigi pibuknungda nawa ama phawba mitamlamde. Matawadu uraga haira hairaba amaiba amaibi tanaba yaba tanarabasu maipakpa haibadudi oiramdi. Nongma magi konungda cinta tauduna phamlingai Senapati Longarelna iningthau kaidorabage aduk nungaita maithong utlibadi. Ningthau kokleina Longarel ayamuk laibak thibase kadaida leiramgani. Senapati Longarelna adumna haibigano iningthau Thauna phabada mi laiki dabada Lausing Haibada iningthaudagi henba kanabu leiribage lamba paningai leiteda iningthau pumnamak oidunasu aigi imitta isa haibadudi uhanbidre u haina tamdrabra khangdre hotnaba yaba hotnare mai pakpa haibadudi oide ngasi phawbada isuk suktharaga ningthau koklai magi Senapati Longarelda nungaitana tamjarai. Senapati Longarelna iningthau Chingmai asigi manakta amaibi amadi lei haibani. Mangonda changjakhiba amata maithiduna halaktri hainasu tajaido. Nawamittamu yakhidraba nupi kaya nawamitam khresu haini. Senapatigi wahaidu tabada ningthau kokleina. Ha, awoiba maklane hairisibu Senapati. Senapati Longarelna asengba makni ningthau. Ningthau kokleina adudi sem saro haujik makjasi. Kayano mana piyu haibado pige. Ningthawagi araiba pige isa ugani bu hairabadi sasi chatlo Senapati. Senapati Longarelna iningthau ngasi maksat pahaibadudi madu yade iningthau. Ningthau kokleina karigi yaroidoribano Senapati hayu. Senapati Longarelna wa makha taraklami. Iningthau ima adugi manakta chatpagi akaknaba matam lei. Thasi taba numita chatpa yade. Khudakta taha chatpasu yade do iningthau. Adudi karam kanda yagani Senapati. Ningthau koklei yamna khangningna hanglaklami. Senapati Longarelna thaban aphaba nungpok singkai hulakpa matamda chatkadabani do iningthau. Madu natrabadi imado uba phangloi. Maching masoi phatte aduna imaduna thazaba matamni. Adu oiba tarabadi thaban phaba numit ama thidoklo aduga chatlasi. Senapati gi wadu munna taraba matungda ningthauna kumlakpani. Senapati Longarelna phagani ningthau asi hairamlaga ningthau koklei manaktagi thorai. Senapati Panji ahiba tanaduna numit thaban aphaba thidoklami. Lanmi kharasu chatnaba sem saw haina lauthoklami. Numidangi matamni ningthau koklei magi Maharani Loijingbiga wa tanarami. Ningthau kokleina leima Maharani Loijingbi taraduna kai haibigadaba iningthau. Ningthau kokleina ngasidi ayamna haraure ibanigi awaba koklagani pukningse pelini leima. Ningthau koklegi wado Loijingbidi lauksanpham khangdaba haibado oire aduna takpiribasibu iningthau ai lausinba ngamdre. Ningthau kokleina ibanina matam kuinadagi mangjaduna laksaba manglando mangphawna dorabani leima. Nangse mama mingthol phanglagadabani ne leima. Wahai adu tabada Loijingbi ngakpoi lakpoi. Ha, kaino hairibasibo masibu manglo taibanglo. Aibu amukta warido singna haibiyu iningthau. Ningthau kokleina wa makha tarai. Chingmai asigi manakta ima maibi ama lei hai. Madu yamnasu hai hai. Maduda haijaruba changjaruba amatta khut hangna thadorakte hai. Nawa kayasu mitam hankre haiye. Ningthau adugi wahaido tabada Loijingbi maithong maka lamna achumbagira iningthau adunabu chumlabadi aisu icha haibado urani ko. Mama haiba mingtholdo aisu phanglani ko. Ningthau koklei magi Maharani na nokmi tawduna hairakpa wahaidu khoidajana yengladuna
ꯐꯪꯂꯅꯤ ꯂꯩꯃ, ꯅꯪꯁꯨ ꯑꯩꯁꯨ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯔꯅꯤ, ꯅꯪꯒꯤ ꯃꯤꯅꯣꯛꯁꯨ ꯃꯃꯤ ꯁꯥꯝꯂꯔꯣꯏ, ꯎꯕ ꯐꯪꯂꯅꯤ ꯊꯃꯣꯏ ꯄꯦꯟꯅ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯑꯩꯒꯤ ꯃꯤꯅꯣꯛꯇꯤ ꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯃꯤ ꯁꯥꯝꯕ ꯀꯧꯕ ꯂꯩꯔꯣꯏꯌꯦ, ꯏꯆꯥ ꯂꯥꯛꯂꯕꯁꯨ ꯏꯅꯤꯡꯊꯧ ꯅꯪꯗꯤ ꯑꯩꯒꯤ ꯃꯥꯡꯐꯗ꯭ꯔꯕ ꯃꯄꯨꯅꯦ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯑꯩꯒꯤꯁꯨ ꯅꯪꯁꯦ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯇꯣꯟꯅꯦ, ꯅꯤꯡꯊꯧꯍꯣꯏꯒꯤ ꯊꯃꯣꯏꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯖꯕ ꯂꯩꯔꯥꯡꯅꯤ, ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝ ꯂꯩꯇꯦ ꯏꯐꯝꯗ ꯂꯩꯃ ꯅꯪꯒꯤ ꯅꯠꯇꯅ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯩ ꯈꯛꯇꯒꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯇꯥꯎ ꯂꯩꯃ, ꯅꯪ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯅꯐꯝ ꯄꯤꯊꯣꯛꯂꯣꯏ, ꯅꯤꯡꯊꯧꯍꯣꯏꯒꯤ ꯊꯋꯥꯏꯁꯦ ꯂꯧꯔꯅꯤ ꯍꯥꯏꯔꯛꯂꯕꯁꯨ ꯂꯦꯡꯗꯅ ꯊꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯠꯇꯕ ꯀꯅꯥꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯝꯒꯦꯍꯦ, ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯈꯪꯁꯅꯨ, ꯁꯥꯔꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯀꯣꯅꯨꯡꯗ ꯁꯟꯇ꯭ꯔꯤ ꯃꯥꯏꯆꯧ ꯃꯊꯪ ꯃꯊꯪ ꯀꯥꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯁꯨ ꯀꯥꯔꯛꯇꯨꯅ ꯃꯥꯒꯤ ꯐꯝꯕꯥꯜꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯗꯤ ꯀꯥꯔꯛꯄ ꯎꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯁꯦꯅꯥꯄꯇꯤꯅ ꯀꯥꯔꯛꯇ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯕꯒꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜ ꯍꯔꯥꯎ ꯍꯔꯥꯎ ꯅꯤꯡꯊꯧ ꯀꯣꯛꯂꯩꯒꯤ ꯀꯣꯅꯨꯡꯗ ꯆꯦꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ! ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯀꯩꯗꯧꯔꯦ ꯁꯦꯅꯥꯄꯇꯤ ꯑꯗꯨꯛ ꯇꯍꯥꯅ ꯑꯩꯕꯨ ꯀꯧꯕꯗꯤ, ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯅꯤ, ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕꯁꯨ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯑꯁꯤꯗ ꯇꯥꯔꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ, ꯊꯃꯣꯏ ꯄꯦꯜꯂꯤꯍꯦ ꯁꯦꯅꯥꯄꯇꯤ, ꯅꯪꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ꯫ ꯐꯔꯦ, ꯁꯦꯝ ꯁꯥꯕ ꯍꯧꯔꯣ, ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯆꯠꯂꯣ, ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥꯎ, ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯟꯇ꯭ꯔꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯁꯦꯅꯥꯄꯇꯤꯗ ꯁꯅꯥꯈꯥꯎ 2 ꯁꯤꯟꯅꯧ, ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯊꯣꯡꯗꯨꯅ ꯄꯤꯖꯧ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯈꯥꯎ 2ꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯦꯅꯥꯄꯇꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯝꯖꯕ ꯄꯨꯝꯕ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯀꯥꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯂꯣꯏꯖꯤꯡꯕꯤꯁꯨ ꯇꯥꯔꯝꯃꯤ, ꯃꯥꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯅꯣꯡꯗꯣꯜ ꯊꯛꯇꯒꯤ ꯅꯣꯡꯂꯤꯛ ꯇꯥꯔꯛꯄꯗ ꯅꯣꯡꯒꯧꯕꯤ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯍꯔꯥꯎꯖꯕꯒꯨꯝ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯨꯔꯕ ꯑꯃ ꯐꯪꯂꯕꯗ ꯉꯥꯏꯖꯃꯟꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯗꯤ ꯈꯪꯍꯧꯗꯦ꯫ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯃꯍꯥꯔꯥꯅꯤ ꯂꯣꯏꯖꯤꯡꯕꯤꯒ ꯂꯣꯏꯅꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯗ ꯅꯤꯡꯊꯧ ꯀꯣꯛꯂꯩꯒ ꯊꯪꯅꯅ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯅ ꯂꯨꯆꯤꯡꯗꯨꯅ ꯈꯣꯡꯆꯠꯇꯨ ꯆꯠꯂꯝꯃꯤ꯫ ꯂꯥꯞꯅ ꯌꯦꯡꯕꯗ ꯄꯤꯛꯄ ꯃꯥꯜꯂꯕꯁꯨ ꯆꯤꯡꯃꯥꯏ ꯑꯗꯣ ꯃꯀꯥ ꯐꯟꯅ ꯆꯥꯎꯔꯝꯃꯤ꯫ ꯆꯤꯡꯃꯥꯏꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄ ꯍꯧꯔꯛꯄꯗ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯉꯥꯜ ꯌꯥꯝꯅ ꯐꯪꯗꯦ, ꯃꯌꯥꯏ ꯌꯧꯔꯛꯄꯗꯅ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯅꯨꯡ ꯍꯨꯠꯅ ꯆꯪꯂꯛꯂꯒ ꯏꯅ ꯁꯥꯕ ꯁꯪꯂꯦꯟ ꯑꯃ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯅ ꯏꯅꯤꯡꯊꯧ, ꯄꯤꯛꯇꯛ ꯇꯧꯕ ꯁꯪꯂꯦꯟ ꯑꯃꯗꯤ ꯎꯔꯦ, ꯍꯥꯏꯔꯤꯕ ꯏꯃꯥ ꯑꯗꯨꯒꯤ ꯁꯪꯂꯦꯟꯗꯣ ꯑꯁꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯑꯗꯨꯗꯤ ꯁꯪꯂꯦꯟ ꯑꯁꯤ ꯇꯝꯅ ꯊꯧꯖꯤꯜꯂꯨ ꯁꯦꯅꯥꯄꯇꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯁꯒꯣꯜꯗꯣ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯇꯣꯡꯂꯤꯕ ꯁꯒꯣꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯃꯐꯝꯁꯤꯗꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯁꯛ ꯂꯩꯆꯨ ꯃꯥꯟꯅꯗꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯃꯅꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯅꯥꯒꯨꯝ ꯁꯦꯡꯂꯕꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯨ ꯏꯊꯣꯠ ꯍꯥꯞꯂꯤꯕ ꯄꯤꯛꯂꯕ ꯁꯪꯂꯦꯟ, ꯀꯅꯥꯅꯕꯨ ꯌꯦꯡꯅꯤꯡꯂꯣꯏ, ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕꯗꯤ? ꯇꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯍꯥꯅꯤ, ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯟꯕꯤ, ꯄꯥꯈꯪ ꯀꯌꯥꯅ ꯀꯜꯂꯛꯅꯕꯤ ꯆꯦꯡꯂꯧ ꯆꯦꯟꯕꯤ ꯃꯤꯁꯅꯥꯅ ꯂꯥꯏꯖꯒꯨꯝ ꯇꯔꯨ ꯇꯔꯨꯕꯤꯅꯤ꯫ ꯆꯤꯝꯕꯥꯜ ꯊꯝꯕꯥꯜ ꯂꯩꯅꯥꯒꯨꯝꯅ ꯇꯊꯣꯠ ꯇꯊꯣꯠꯄꯤ, ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗꯒꯤ ꯆꯠꯊꯔꯛꯂꯒ ꯅꯤꯡꯒꯣꯡ ꯃꯌꯥꯗ ꯇꯥꯔꯤꯕ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ, ꯄꯥꯈꯪ ꯀꯅꯥꯅꯕꯨ ꯌꯦꯡꯅꯤꯡꯂꯣꯏ? ꯁꯦꯅꯥꯄꯇꯤ ꯂꯣꯡꯉꯥꯔꯦꯜꯁꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
Nupidu saurapna kanano hangbase khumlaroidra nakhoi wayel chairak kidabra aigi wahangi paukhum pidabadi wahai adu tabada Senapati Longarelna ngakpigani chanu mafam asida aikoi ima amaibibu unaba laksabani nupi aduna lakpagi maram kari leire hayu Senapati Longarelna atai karisu nachade mangda leplibase lamdam asigi iningthau koklaini iningthaugi tanadaba yadaba wafam amagi damak aikoi mafam asida laksabani asi hairaga Senapati Longarelna ningthau koklaibu nupi aduda masak taklami nupi adu ningthau koklaida ngaihakti munna yengi khongdagi ton phawba awatpa leitaba ningthauni saba ningle kaida hairuni chenglausu adum ningthijai ima adubu unajaba yagadra Senapati Longarelna wa makha tarai nupi aduna nokmi tawraga noina unage hairibe imado aini hairaki asi hairaga lao mangon sida kakhalao mayamdo angakpana thalle karigidi ngakloi asuk nauribi nupi macha adubu makhoina thirakliba hiyai kanbi imaduni hairakpada nupi adu atai kanasu nate tawgeda ngambi hiyai kanbi aphabasu phattabasu mahai animak pairibi kodombini mabu mayamna ima hairaga khangnei asumna ningthau koklei Maharani Loijingbi amadi Senapati Longarel Mangolda kaduna thariba phida aduda amamamta oina phamlami kodombisu makhoida onsinduna phamtharai maduda ningthau koklei amadi Maharani Loijingbina changsinduna kodombida maru luktharaga khurumlami kodombina yare haugatlo ningthau koklei amadi Maharani Loijingbi makok nongkhalai maduda kodombina hayu kai hainingi aigi nakta lakpadi iningthaugi kari pendaba wafam haibiyu chingnaba leitana ningthau kokleina ima nachana ngasi imagi nakta laksabadi atai karigisu natedo sada nauda pinabiyu haijage laksabani aigi leimagi pibuk nungda nawami tamhanbiyu ningthauaigi charol surol pibiyu do ima kodombina phare madu aina pirabadi nang kari taubadi ngamgani ningthau kokleina ningthau aigi sada nauda pibini hairabadi ai imagi wa khudingmak yazage hiktok jaroige imagi wahai amata sembiba mapuna khangsanu asumna ningthau kokleina kodombida thajaba adu piraduna kodombina manakta leiriba ising yawba khuzai aduda araiba mahai sijinaduna machinda wahai khara solaga ising adu loijingbida thaknaba hairakli Loijingbi ising ado lauduna thaklami asumna Loijingbigi pibuk nungda nawa mitamlani haibagi sahumdo kodombida hawraklami thawrang khudingmaktu loiraba matung kodombina yarani lakadawriba chechet asida nawa ama soidana mitamlagani wahai adu tabada mayamdo haraunarami ningthau koklaisu haraubagi ngamkhai leiramde ningthau kokleina thamoi se pele ima haibiro imagi apamba sana khaw kayano purakliba asida penrabasu ai amuk thinjarake kodombina sana lupa ase nate aigi apambadi arang arak asi nate ningthau kokleina adudi haibiro ima kari posakno haibado ningthawaina ngamgadaba oirabadi ai imagi mafamda sinajage kodombina iningthau kodombi aigi apambadi ningthaugi nakta leijabani ningthau kokleina imabu kari famda hapchau haibano madu khakta haibiyu Maharani phamtholda thambiyu iningthaugi seba tawba phanghanbiyu khanghaudana kodombina hairei wafam adu tarabada Loijingbidi wangangpham khangkhidre ngasi phawbada ningthau koklei haidokhiba wa pithokiba wa ngaktunada lakpani aduna Loijingbi mapi ira chenduna ningthau kokleina wafamdubu ima aibu wa adu haina Loijingbida pikhiba wahai adu khangning ningsinglai karigumba nangna tabakanabu aigi wakhalda khalakpa mikupta ningthau koklei aigi punsi lomge he sembiba mapu mana khangsanu sari wasaklibasini oiningba oisanu nangbu kaidaunungda nangi mafam atokpada sinaroi ima ai madu yaba ngamloi ai leima leirabani pakhangnate ima ningthau kokleina hairakpani kodombina masu leijasanu aichu nanakta nangi oina leijage masi yabiyu iningthau kodombi asukuiba matamse nupa amatagi wakhal changdana magi sinphamda mai onsinduna lakhibani adubu ngasi ikhang khanghaudana ningthau koklei urubadagi laisa punsi tungoinaramlaga leima minthol challage khalaki kodombi ningthau kokleigi thamoibu themjinjai adubu ningthau koklei nupada nupani magi taloi ani suhaloi haibasi magi wasakni aduna yaba kouba leiramde
ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯖꯧ, ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯂꯩꯃ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯏꯃꯥ ꯐꯤꯔꯦꯞ ꯑꯗꯣ ꯍꯟꯗꯣꯛꯄꯤꯌꯨ, ꯅꯆꯥ ꯑꯩꯒꯤꯁꯨ ꯈꯟꯕꯤꯌꯨ, ꯏꯅꯤꯡꯊꯧꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯒꯅꯨ꯫ ꯀꯣꯗꯣꯝꯕꯤꯅ ꯅꯪꯁꯨ ꯂꯩꯌꯨ, ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ꯫ ꯃꯗꯨ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧ ꯀꯌꯥꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯂꯩꯃ ꯑꯅꯤ ꯁꯨꯕꯗꯤ ꯑꯩꯅ ꯉꯝꯂꯣꯏ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯅꯤ꯫ ꯃꯁꯤꯕꯨ ꯍꯣꯡꯗꯣꯛꯍꯟꯕꯗꯤ ꯀꯅꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯁꯥꯎꯔꯞꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯣꯗꯣꯝꯕꯤꯅ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ, ꯑꯩꯒꯤ ꯂꯩꯃ ꯌꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯋꯥ ꯃꯈꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯀꯣꯗꯣꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯜꯂꯛꯅ ꯅꯣꯛꯂꯒ ꯇꯥꯖꯧ ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯂꯩꯃꯗ ꯃꯤꯇꯝꯂꯛꯀꯗꯕ ꯅꯋꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯃꯥꯡꯅꯕ ꯑꯣꯏꯁꯅꯨ꯫ ꯀꯣꯗꯣꯝꯕꯤ ꯑꯩꯅ ꯉꯁꯤ ꯄꯤꯈꯤꯕ ꯕꯣꯔ ꯑꯁꯤꯗꯒꯤ ꯁꯥꯞ ꯑꯁꯤꯅ ꯍꯦꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯅꯪꯅ ꯐꯥꯎꯕ ꯅꯋꯥ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯉꯝꯗꯕ ꯑꯣꯏꯌꯨꯍꯦ, ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯌꯨꯍꯦ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯥꯞ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯗꯣꯝꯕꯤ ꯑꯗꯨ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯣꯏꯖꯤꯡꯕꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗ ꯂꯦꯛꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯂꯣꯏꯖꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯖꯤꯡꯕꯤꯕꯨ ꯄꯝꯈꯠꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯦꯅꯥꯄꯇꯤ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝꯗꯣ ꯈꯨꯗꯛꯇ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯣꯏꯖꯤꯡꯕꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯍꯔꯥꯎꯕꯅꯁꯨ ꯉꯝꯈꯩ ꯂꯩꯔꯝꯗꯦ, ꯑꯀꯤꯕꯅꯁꯨ ꯌꯣꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯕ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯀꯩꯗꯧꯔꯒꯦ ꯂꯩꯃ, ꯅꯪꯕꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯏꯅꯤꯡꯊꯧ, ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯉꯁꯤꯁꯨ ꯇꯥꯔꯤ꯫ ꯏꯆꯥꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ, ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯒꯕ? ꯑꯩ ꯋꯥꯈꯜ ꯄꯣꯊꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯑꯩꯒꯤ ꯏꯆꯥꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯂꯣꯏꯖꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯖꯕ ꯐꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯩꯁꯥ ꯂꯥꯡꯂ ꯄꯨꯟꯁꯤꯗ ꯏꯪꯂꯕ ꯂꯥꯏꯖ ꯏꯔꯤꯛ ꯀꯨꯝꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯖꯅꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯍꯩꯁꯤꯡꯂꯝꯃꯤ꯫ ꯀꯣꯗꯣꯝꯕꯤꯅ ꯇꯧꯈꯤꯕ ꯁꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯅꯨꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯀꯥꯏ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯂꯧꯁꯤꯡ ꯀꯌꯥꯅ ꯉꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯈꯔ ꯈꯔ ꯁꯥꯔꯦꯞ ꯐꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯂꯣꯏꯖꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯅꯨꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯕꯤꯅ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯝ ꯍꯦꯟꯒꯅꯨꯅꯦ, ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ꯫ ꯂꯥꯏꯖꯅꯨꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯏꯃꯥꯅ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯖꯔꯕꯁꯨ ꯂꯣꯏꯖꯤꯡꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯅꯣꯡꯃꯇ ꯋꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯣꯛꯂꯩꯗꯤ ꯃꯆꯥꯒꯤ ꯍꯩꯁꯤꯡꯕ ꯀꯌꯥꯗꯨ ꯎꯔꯒ ꯁꯥꯞ ꯐꯅ ꯇꯧꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯏꯖꯅꯨ ꯉꯁꯤꯗꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕꯁꯨ ꯅꯥꯏꯗ꯭ꯔꯦ꯫ ꯑꯎꯕ ꯈꯨꯗꯤꯡꯅ ꯃꯤꯇꯥꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯀꯜꯂꯛꯄꯅꯁꯨ ꯌꯣꯝꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯅ ꯉꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪꯅ ꯐꯥꯎꯕ ꯂꯥꯏꯖꯅꯨꯕꯨ ꯀꯜꯂꯛꯄꯦꯟꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯒꯣꯔꯣꯕꯁꯨ ꯑꯃꯅꯤ꯫ ꯂꯥꯏꯖꯅꯨ ꯃꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯏꯟ ꯆꯤꯡꯕ, ꯂꯩ ꯍꯦꯛꯄ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯂꯥꯏꯖꯅꯨꯒ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯖꯅꯨꯒꯤ ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯅꯨ ꯂꯥꯛꯄ ꯂꯨꯝꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯅ ꯂꯥꯏꯖꯅꯨꯕꯨ ꯌꯦꯡꯖꯕ꯫ ꯂꯥꯏꯖꯅꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯒꯤ ꯅꯥꯄꯜ ꯀꯥꯕ ꯃꯇꯧ, ꯃꯤ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯂꯩꯇ ꯈꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯏꯖꯅꯨ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯒꯣꯔꯣꯕꯅ ꯂꯥꯏꯖꯅꯨꯕꯨ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯂꯥꯏꯖꯅꯨꯕꯨ ꯍꯥꯏꯅꯕꯤꯕ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯛꯂꯛꯏ꯫ ꯃꯆꯥꯒꯤ ꯆꯀ꯭ꯔꯤ ꯈꯥꯡꯕ ꯉꯝꯗ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟ ꯂꯥꯏꯖꯅꯨꯕꯨ ꯍꯥꯏꯅꯕ ꯅꯤꯡꯊꯧ ꯀꯣꯛꯂꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦꯗ, ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ?
ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯀꯔꯤ ꯋꯥꯅꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯀꯔꯤꯁꯨ ꯂꯨꯕ ꯋꯥꯐꯝ ꯅꯠꯇꯦꯗ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯅꯨꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ? ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯋꯥꯐꯝꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯉꯝꯗ꯭ꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯋꯥꯍꯩꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯕꯤꯌꯨ, ꯑꯩ ꯃꯁꯥꯗ ꯍꯥꯏꯖꯔꯒꯦ, ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯍꯣꯏ ꯀꯧꯖꯒꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯋꯥꯔꯦꯞꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅꯁꯤ, ꯋꯥꯔꯧ ꯄꯣꯔꯧ ꯊꯝꯅꯔꯣꯏꯁꯤ, ꯃꯁꯤꯗ ꯌꯥꯅꯁꯤ꯫ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯃꯅꯥꯏ ꯑꯃꯕꯨ ꯊꯥꯗꯨꯅ ꯂꯥꯏꯖꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟ ꯂꯥꯏꯖꯅꯨ ꯂꯥꯛꯄꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯆꯪꯈꯣꯜꯂꯤꯗ ꯂꯥꯏꯖꯗ ꯂꯥꯏꯖꯅꯤ, ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯏꯅꯤꯡꯊꯧ꯫ ꯂꯥꯏꯖꯅꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯄꯟꯊꯧ ꯑꯩꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯃꯥꯏ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅꯤ꯫ ꯂꯥꯏꯖꯅꯨ ꯀꯨꯂꯆꯥꯟꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨꯗ ꯌꯦꯡꯂꯒ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ ꯅꯪꯁꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒꯣꯔꯣꯕꯒꯤ ꯏꯃꯧ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅꯨꯅ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯒꯣꯔꯣꯕ ꯍꯥꯏꯕ? ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯍꯣꯏ ꯒꯣꯔꯣꯕ, ꯃꯥꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯂꯥꯏꯖꯅꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ꯫ ꯃꯍꯥꯛ ꯈꯪꯏ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕ꯫ ꯉꯥꯎꯁꯤꯟꯅꯕꯗ ꯍꯥꯂꯦꯡꯗꯕ ꯅꯥꯄꯜꯅ ꯌꯣꯝꯕ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯕꯨ ꯄꯜꯂꯛꯄꯗ ꯂꯥꯏꯖꯅꯨꯅ ꯏꯄꯥꯒꯨꯝꯕ ꯋꯥꯔꯧꯕꯤꯒꯅꯨ, ꯅꯆꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ, ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯂꯦꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯅꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯏꯌꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯏꯜꯂꯛꯂꯤꯕ ꯐꯤꯗꯣꯟ ꯑꯗꯨ ꯀꯜꯂꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯃꯄꯥ ꯍꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯀꯩ ꯍꯥꯏꯔꯛꯄꯒꯦ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯪꯂꯛꯂꯅꯨ, ꯅꯪꯕꯨ ꯄꯥꯝꯗꯦ, ꯅꯪꯒꯤ ꯂꯩꯃ ꯑꯣꯏꯕ ꯉꯝꯂꯣꯏꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯕ ꯉꯝꯃꯤ, ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ ꯅꯨꯄꯥꯃꯆꯥ, ꯏꯄꯥ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯂꯥꯏꯖꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯖꯕꯒꯤ ꯐꯖꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯌꯥꯔꯛꯇꯕ, ꯈꯪꯒꯅꯤ ꯅꯪ, ꯃꯇꯝ ꯉꯥꯏꯒꯦ, ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯂꯥꯏꯖꯅꯨꯗ ꯁꯤꯡꯅꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯅꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯃꯄꯥꯟ ꯀꯥ ꯍꯦꯟꯅ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯂꯥꯏꯖꯅꯨꯗꯤ ꯃꯄꯥ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯄꯥꯕꯨꯡ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯇꯥ ꯃꯌꯥꯝꯒ ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯃꯃꯝ ꯀꯥꯏꯅꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯖꯅꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ, ꯑꯩ ꯆꯠꯀꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯅ ꯉꯥꯏꯈꯣ, ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯕꯗ ꯌꯥꯎ꯫ ꯂꯥꯏꯖꯅꯨꯅ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯗ ꯒꯣꯔꯣꯕꯅ ꯂꯥꯏꯖꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯐꯥꯔꯒ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨꯕꯨ ꯎꯅ ꯁꯥꯕ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅꯨꯕు ꯊꯤꯕ ꯃꯅꯥꯏ ꯈꯔ ꯂꯥꯛꯄꯗꯨ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯏ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ, ꯎꯄꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯥꯕ ꯃꯥꯏꯀꯩꯗ ꯆꯦꯟꯊꯍꯜꯂꯛꯎ, ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯖꯅꯨꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯕꯨ ꯃꯤꯐꯠꯇ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯕ ꯇꯥꯔꯕ꯭ꯔꯥ? ꯃꯗꯨ ꯌꯥꯗꯦ, ꯑꯩ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯇꯣꯆꯥꯒ ꯇꯣꯝꯕꯒꯗꯨ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯇꯣꯆꯥꯅ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯤꯗ ꯎꯄꯨ ꯑꯁꯦ ꯊꯥꯗꯕꯗ ꯂꯨꯞꯄꯣꯏꯗ꯭ꯔꯥ? ꯇꯣꯝꯕꯅ ꯑꯗꯨꯅꯤ ꯏꯇꯥꯎ, ꯎꯄꯨ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯇꯥꯎꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯨꯞꯈꯤꯗꯅꯀꯣ꯫ ꯇꯣꯆꯥꯅ ꯑꯗꯨꯅꯤ, ꯁꯅꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯥꯖꯩ ꯆꯥꯅꯤꯀꯣ ꯏꯕꯥꯅꯤ꯫
ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯥꯏꯖꯅꯨꯁꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯅꯥꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯪꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯎꯄꯨꯅꯤ, ꯑꯗꯨꯕꯨ ꯏꯌꯥꯡ ꯌꯥꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕ꯫ ꯇꯣꯝꯕꯅ ꯃꯤꯍꯨꯟ ꯌꯥꯎꯔꯤꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯁꯤꯔꯥ? ꯇꯣꯆꯥꯅ ꯍꯣꯏꯅꯦ, ꯉꯁꯥꯏꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯛꯄ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏ ꯑꯅꯤ ꯑꯗꯨ ꯂꯥꯏꯖꯅꯨ ꯌꯥꯎꯔꯤꯕ ꯎꯄꯨ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯥ ꯅꯥꯝꯃ ꯑꯗꯨ ꯎꯄꯨ ꯑꯗꯨꯗ ꯊꯝꯂꯒ ꯂꯥꯏꯖꯅꯨ ꯃꯤꯍꯨꯟ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯃꯈꯣꯏ ꯑꯅꯤ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯏꯉꯛ ꯉꯛꯄꯒꯤ ꯃꯑꯣꯡꯗ, ꯀꯩꯅꯣ ꯎꯄꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯁꯤꯕꯣ ꯃꯤꯅꯁꯨ ꯎꯗꯕ ꯃꯝꯂꯕ ꯀꯥꯟꯗ ꯎꯏ꯫ ꯉꯁꯥꯏ ꯑꯩꯕꯨ ꯍꯥꯞꯆꯤꯟꯕꯗꯗꯤ ꯂꯩꯕ ꯎꯈꯤꯗꯦ, ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯑꯩꯅ ꯍꯤꯞꯂꯤꯁꯤꯕꯨ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ, ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯖꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕ ꯉꯛꯆꯥꯅꯅ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯇꯣꯆꯥꯅ ꯇꯣꯝꯕꯕꯨ ꯈꯔ ꯆꯤꯡꯊꯣꯛꯂꯒ, ꯏꯇꯥꯎ, ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯇꯣꯝꯕꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯇꯥꯏꯌꯦ, ꯎꯄꯨ ꯑꯁꯦ ꯁꯅꯥ ꯈꯧꯖꯥꯎ ꯌꯥꯎꯔꯦ ꯍꯥꯏꯔꯤ, ꯁꯤꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥꯅꯦ? ꯇꯣꯆꯥꯅ, ꯑꯆꯨꯝꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤꯗꯤ ꯆꯍꯤ ꯀꯌꯥꯅꯣꯃ ꯄꯩꯗꯨꯅ ꯊꯝꯍꯧꯕ ꯌꯥꯔꯅꯤ, ꯔꯥꯖꯀꯨꯃꯥꯔꯗꯒꯤ ꯁꯅꯥ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ, ꯎꯄꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯦ ꯏꯕꯥꯅꯤ ꯌꯦꯟꯅꯔꯁꯤ꯫ ꯇꯣꯝꯕꯅ, ꯆꯥꯡ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤꯀꯣ ꯏꯇꯥꯎ, ꯑꯩꯁꯨ ꯑꯄꯪꯕꯗꯤ ꯅꯠꯇꯦ, ꯁꯅꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯄꯪꯅꯁꯨ ꯈꯟꯒꯅꯨ꯫ ꯇꯣꯆꯥꯅ, ꯍꯣꯏꯗ ꯏꯇꯥꯎ, ꯑꯩ ꯈꯪꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯊꯣꯛꯑꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯅꯥ ꯈꯥꯎꯁꯤꯡꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯁꯤ, ꯅꯠꯇ꯭ꯔꯒ ꯎꯄꯨ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯁꯤ, ꯁꯅꯥꯁꯤꯡꯁꯦ ꯂꯧꯍꯧꯁꯤ꯫ ꯇꯣꯝꯕꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯥꯏꯖꯅꯨ ꯌꯥꯎꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ, ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ, ꯂꯥꯏꯖꯅꯨ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨ ꯊꯨꯔꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯔꯒ, ꯀꯩ ꯂꯩꯔꯒꯦ, ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯂꯔꯣꯏ, ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯇꯣꯆꯥꯅ, ꯅꯨꯄꯤ ꯃꯆꯥ, ꯉꯥꯏꯍꯥꯛꯈꯛꯅꯤ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯎꯄꯨ ꯑꯣꯟꯅꯅ ꯄꯨꯔꯛꯂ ꯃꯥꯜꯂꯦ, ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯈꯥꯎꯗꯣ ꯑꯩꯍꯥꯛꯀꯤꯅꯤ, ꯑꯩꯍꯥꯛꯀꯤꯁꯨꯅꯤ ꯅꯨꯄꯤ ꯃꯆꯥ, ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯣꯝꯕꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅꯨ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯡꯈ꯭ꯔꯕ ꯃꯅꯥꯏ ꯑꯅꯤ ꯍꯦꯛ ꯊꯅꯝꯃꯤꯗ ꯒꯣꯔꯣꯕ ꯅꯪꯒꯤ ꯅꯅꯥꯏꯁꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯅꯨ ꯃꯁꯥꯗ ꯌꯥꯎꯕ ꯁꯅꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯎꯄꯨꯗꯨꯒꯤ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯕꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯇꯣꯆꯥꯅ, ꯍꯧꯒꯠꯂꯣ ꯅꯨꯄꯤ ꯃꯆꯥ, ꯃꯗꯨꯒꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯅꯤ, ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯑꯁꯦꯡꯕꯅꯤ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯐꯪꯖꯔꯛꯄꯅꯤ, ꯌꯥꯝꯅ ꯋꯥꯅ, ꯃꯗꯨꯇꯗꯤ ꯃꯟꯇꯤꯛꯅꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨꯕꯨ ꯅꯝꯗꯨꯅ ꯎꯄꯨ ꯑꯗꯨꯗꯒꯤ ꯇꯣꯆꯥꯒ ꯇꯣꯝꯕꯒꯅ ꯍꯧꯒꯠꯂꯒ ꯊꯣꯛꯍꯜꯂꯒ ꯂꯦꯞꯍꯜꯂꯝꯃꯤ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯒ ꯇꯣꯆꯥꯅ ꯍꯥꯟꯅ ꯀꯥꯟꯁꯤꯟꯗꯨꯅ ꯂꯨꯛꯊ ꯂꯨꯛꯊ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯆꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯀꯩꯅꯣꯗ, ꯏꯎ ꯎꯗꯦꯗ, ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯊꯤꯔꯛꯄꯅ ꯂꯥꯏꯖꯅꯨꯅ ꯁꯅꯥ ꯂꯪꯁꯤꯟꯈꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯇꯣꯔꯕꯗ ꯂꯥꯏꯖꯅꯨꯅ ꯇꯣꯝꯕꯗ, ꯅꯪꯁꯨ ꯌꯦꯡꯂꯨꯁꯣꯗꯅ, ꯄꯩꯒꯩ ꯌꯥꯎꯍꯧꯕꯅꯤ, ꯅꯪꯒꯤ ꯅꯇꯥꯎꯅ ꯁꯅꯥꯁꯦ ꯂꯣꯏꯅ ꯐꯪꯈ꯭ꯔꯗꯤ ꯅꯪꯗꯤ ꯀꯔꯤ ꯐꯪꯍꯧꯗꯣꯏꯕ? ꯇꯣꯝꯕꯅ, ꯏꯇꯥꯎꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯅꯤ, ꯑꯗꯨꯒꯤꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯥꯅ ꯐꯤꯖꯤ ꯐꯤꯅꯥꯗ ꯑꯃ ꯑꯅꯤ ꯅꯞꯁꯤꯟꯈꯤꯕꯗ ꯈꯪꯂꯔꯣꯏꯗ ꯄꯣꯠꯅꯤ, ꯃꯔꯧ ꯂꯩꯅ ꯂꯥꯏꯖꯅꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯈꯟꯖꯥꯟꯅꯔꯛꯏ꯫ ꯑꯗꯨꯒ, ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩꯁꯨ ꯌꯦꯡꯂꯨꯈꯤꯒꯦ, ꯍꯦꯔꯥ, ꯇꯣꯝꯕ ꯑꯩꯕꯨ ꯑꯄꯪ ꯁꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯁꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ, ꯎꯄꯨ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯇꯣꯆꯥ, ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯏꯕꯗꯤ? ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯪꯉꯝꯃꯣ ꯍꯥꯏꯔꯒ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ ꯃꯇꯣꯝꯗ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯄꯅꯤꯗ, ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯇꯣꯆꯥꯅ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯇꯥꯎ, ꯅꯪꯅ ꯅꯇꯥꯎ ꯑꯩꯒꯤ ꯈꯟꯕꯤꯕꯁꯦ, ꯐꯔꯦ, ꯏꯕꯥꯅꯤ ꯊꯤꯔꯁꯤ, ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯎꯄꯨ ꯃꯅꯥꯛꯁꯤꯗ ꯑꯣꯏꯅ ꯂꯩꯍꯜꯂꯨ, ꯆꯦꯟꯒꯦ ꯇꯧꯔꯕꯁꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯕ ꯌꯥꯅꯕ꯫ ꯇꯣꯝꯕꯅ, ꯍꯣꯏ ꯏꯇꯥꯎ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯁꯤꯗ ꯂꯥꯛꯎ꯫ ꯂꯥꯏꯖꯅꯨꯅ ꯅꯥꯟꯊꯣꯛꯂꯒꯦ ꯈꯟꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯏꯖꯅꯨ ꯎꯄꯨ ꯃꯅꯥꯛꯇꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒ ꯅꯥꯟꯊꯣꯛꯁꯤꯒꯦ? ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯍꯩꯕꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯒ
ꯅꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯗꯣ ꯎꯕꯁꯨ ꯐꯪꯂꯣꯏ, ꯊꯦꯡꯁꯨ ꯊꯦꯡꯅꯔꯣꯏ, ꯃꯔꯝꯗꯤ ꯃꯉꯥꯜ ꯆꯪꯂꯗꯤ ꯎꯕ ꯅꯠꯇꯦꯅꯦ ꯍꯥꯍꯥ꯫ ꯂꯥꯏꯖꯅꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯞ ꯇꯧꯔꯒ ꯅꯣꯛꯂꯒ ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤꯃꯛ ꯇꯥꯅꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯤ ꯃꯥꯜꯍꯜꯂꯒ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕ ꯃꯀꯣꯛ ꯑꯅꯤ ꯑꯗꯨ ꯂꯨꯛꯊꯁꯟꯅꯔꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯇꯣꯆꯥꯅ "ꯏꯇꯥꯎ, ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥ? ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯦ?" ꯇꯣꯝꯕꯅ "ꯍꯣꯏꯅꯦ ꯏꯇꯥꯎ, ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕꯁꯦ ꯁꯅꯥ ꯑꯃ ꯐꯥꯎꯕ ꯎꯗꯦ, ꯑꯃꯨꯛꯇꯪ ꯃꯝꯍꯜꯂꯒ ꯌꯦꯡꯁꯤꯔꯥ? ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯗꯧ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯟꯅ ꯐꯥꯛꯂꯒ ꯂꯩꯕ ꯑꯣꯏꯕꯅ ꯇꯣꯝꯕ, ꯇꯣꯆꯥꯅ ꯎꯄꯨꯒꯤ ꯊꯣꯡꯒꯤ ꯃꯆꯤꯟ ꯑꯗꯨ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯇꯣꯆꯥꯅ "ꯏꯇꯥꯎ, ꯌꯥꯗꯦꯗ, ꯐꯪꯗꯦꯗ ꯁꯤꯗꯤ." ꯇꯣꯝꯕꯅ "ꯑꯩꯁꯨ ꯐꯪꯗꯦ ꯏꯇꯥꯎ, ꯀꯃꯥꯏ ꯇꯧꯅꯤ?" ꯇꯣꯆꯥꯅ ꯂꯥꯏꯖꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯂꯣꯟꯁꯤꯜꯍꯜꯂꯁꯤ ꯏꯇꯥꯎ." ꯇꯣꯝꯕꯅ "ꯑꯗꯨꯅ ꯐꯔꯗꯣꯏ ꯃꯥꯜꯂꯤ." ꯇꯣꯆꯥꯅ "ꯐꯔꯅꯤ, ꯃꯥꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯂꯥꯏꯅ ꯐꯪꯂꯅꯤ. ꯏꯇꯥꯎ, ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯎꯄꯨꯒꯤ ꯊꯣꯡꯁꯦ ꯂꯣꯟꯅꯅꯕ ꯍꯥꯏꯔꯣ." ꯇꯣꯝꯕꯅ "ꯍꯣꯏ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅꯨꯕꯨ ꯀꯧꯔꯛꯏ ꯑꯗꯨꯒ ꯎꯄꯨꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯅꯨꯅ ꯀꯔꯤꯝꯇ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ "ꯀꯩꯅꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯍꯥꯡꯂꯒ ꯊꯝꯃꯨ, ꯅꯕꯥꯅꯤ ꯂꯣꯏꯔꯕꯗꯤ ꯊꯣꯔꯛꯑꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯨꯏꯃꯜꯂꯦ." ꯇꯣꯝꯕꯅ "ꯅꯨꯄꯤ ꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯁꯅꯥꯗꯣ ꯃꯉꯥꯜ ꯐꯪꯕ ꯌꯥꯗꯦ, ꯑꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯑꯃꯨꯛꯇ ꯎꯄꯨꯒꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯕꯤꯔꯛꯎ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ, ꯑꯗꯨꯅ ꯄꯨꯅꯥꯗꯤ ꯄꯥꯟꯒꯅꯨ." ꯂꯥꯏꯖꯅꯨꯅ "ꯐꯔꯦ, ꯑꯩ ꯂꯣꯟꯁꯤꯟꯕꯤꯔꯛꯑꯒꯦ, ꯑꯩ ꯀꯅꯥꯃꯠꯇꯒꯤ ꯍꯨꯃꯥꯡ ꯃꯃꯜꯗꯗꯤ ꯅꯝꯊꯥꯛ ꯇꯧꯅꯤꯡꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯝ ꯃꯝꯂꯦ꯫ ꯂꯥꯏꯖꯅꯨꯅ ꯊꯥꯗꯔꯝꯕ ꯁꯅꯥ ꯑꯗꯨ ꯃꯉꯥꯜ ꯂꯩꯕꯗ ꯎꯗꯕ ꯁꯅꯥ ꯑꯣꯏꯕꯅ ꯉꯁꯥꯏꯗꯒꯤ ꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯝꯂꯝꯕꯗꯨꯗꯗꯤ ꯏꯔꯪ ꯂꯪꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯣꯆꯥ, ꯇꯣꯝꯕ ꯑꯅꯤꯃꯛ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯒ "ꯑꯩꯒꯤꯅꯤ, ꯑꯩꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯎꯄꯨ ꯑꯗꯨ ꯃꯈꯣꯡ ꯆꯥꯅ ꯊꯝꯗꯕꯒ ꯀꯣꯏꯂꯦꯡ ꯂꯦꯡꯕꯒ ꯑꯣꯟꯊꯔꯛꯇꯨꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗ ꯇꯥꯎꯗꯨꯅ ꯄꯨꯊꯔꯝꯃꯤ꯫ ꯇꯣꯆꯥ ꯑꯃꯗꯤ ꯇꯣꯝꯕꯅ ꯎꯄꯨ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯐꯅ ꯇꯧꯖꯩ, ꯑꯗꯨꯕꯨ ꯂꯥꯏꯖꯅꯨꯅ ꯆꯦꯠ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯣꯆꯥ, ꯇꯣꯝꯕ ꯈꯣꯟꯖꯦꯜ ꯑꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ "ꯑꯦ ꯏꯇꯥꯎ!" ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯡꯒꯣꯟꯅꯔꯒ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯏꯔꯩ ꯑꯗꯨꯒꯤ ꯏꯆꯦꯜꯅ ꯄꯨꯈꯤꯕ ꯃꯥꯏꯀꯩꯗꯨ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯇꯥꯕ ꯉꯥꯏꯕ ꯇꯥꯔꯝꯈꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯈꯪꯂꯕꯗꯤ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯂꯔꯣꯏ ꯈꯟꯅ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅꯨ ꯇꯥꯎꯊꯈ꯭ꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯃꯆꯥꯅꯨꯄꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯦ ꯄꯥꯎ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯒꯤ ꯏꯃꯨꯡꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯈ꯭ꯔꯕ ꯀꯣꯗꯣꯝꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯈꯜꯂꯛꯄꯗ ꯃꯤꯄꯥꯏꯕꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯔꯒ ꯅꯤꯡꯊꯧ ꯀꯣꯛꯂꯩ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅꯨ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯃꯄꯥꯗ ꯂꯥꯏꯖꯅꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯀꯣꯛꯂꯩꯗꯨ ꯈꯔ ꯁꯥꯐꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ "ꯀꯗꯥꯏꯗ ꯆꯠꯂꯨꯏ?" ꯂꯥꯏꯖꯅꯨꯅ "ꯄꯟꯊꯧ, ꯏꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒ ꯏꯟ ꯆꯤꯡꯕ ꯌꯦꯡꯂꯨꯕꯅꯤ." ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ "ꯍꯥꯏꯔꯝꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯍꯥꯏꯔꯝꯗꯦ?" ꯂꯥꯏꯖꯅꯨꯅ "ꯄꯟꯊꯧꯗꯤ ꯑꯩ ꯊꯣꯛꯀꯦ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ, ꯑꯗꯨꯅ ꯇꯥꯛꯆꯔꯝꯗꯕꯅꯤ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ." ꯂꯥꯏꯖꯅꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯄꯣꯊꯥꯖꯔꯨꯔꯣ." ꯂꯥꯏꯖꯅꯨ ꯀꯥꯗ ꯆꯪꯈꯤ꯫ ꯅꯤꯡꯊꯧ ꯀꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯩꯁꯤꯡꯂꯕ ꯂꯧꯁꯤꯡ ꯑꯁꯤꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯄ ꯉꯝꯖꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯅꯨꯕꯨ ꯃꯇꯥ ꯃꯌꯥꯝꯒ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅꯨꯒꯤ ꯍꯩꯁꯤꯡꯂꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯕꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯈꯤ꯫ ꯃꯗꯨꯗ ꯇꯣꯆꯥꯒ ꯇꯣꯝꯕꯒ ꯌꯥꯎꯗꯨꯅ ꯇꯥꯎꯊꯈꯤꯕ ꯎꯄꯨ ꯑꯗꯨ ꯂꯥꯏꯕꯛꯅ ꯆꯥꯟꯕꯗꯒꯤ ꯉꯥꯃꯤ ꯃꯌꯥꯝꯅ ꯐꯪꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯜꯂꯕ ꯏꯔꯩ ꯑꯗꯨꯗꯒꯤ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯒꯣꯔꯣꯕꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯆꯥ ꯅꯤꯡꯊꯧ ꯀꯨꯂꯆꯥꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯂꯒ ꯂꯪꯐꯩꯗ ꯆꯦꯟꯈꯤꯔꯝꯃꯤ꯫